ai na hoji unajari basi all Assam Manipuri Students Union gi koi sinau singni andaki Manipuri law na associate official language district mari do er pa sida AAMSU na loukhiba Thoudang role singsi ado sakto takpiro takoloraga masi AAMSU gi role si ma haibirom apri mem taminarsi. Thank you. Ahan mamutada kasa diary gi kugi yamba amsong kasa diary gi viewer membu yakhong usari loinena aigi ming ngasepam sanahal ai hoji AAMSU Central Committee President na pampujari aigi yeta amni bai nausina AAMSU gi General Secretary Assam Sapon aruga aigi oi thangmada phami bai nausina AAMSU Loukhiba District Committee gi President Mutum Thoiba handak Assam gi sarkar na Assam gi district marida ming oina hairabada Kasar district Hailakandi district Karimganj district amusung Hojai district ta maitai lonbu Assam gi associate official language na lauthokpasi ahamada Assam sarkar bu thagachari loinana associate official language phangnaba gi damukta honarakpa organization myam CSO myam loinana adugi matam aduda participate tawhiba club sing ima maya paibi rigi event akogi khangtesu khangdraba angang masa play card paina laukhiba angang singbusu aina ikai khumna usadi kaigino hadi akoi amata oina khonjel se lawamdaba taagati ngasi akoina phangneba se phangloi haina haijaningi aduga AAMSU ki Thoudang hairagadi ngasi phangleba associate official language myam punam ki awamani haina haijaningi ahanbada aduga AAMSU gi oina palagadi ai wai kha thamjarake AAMSU gi 1991 dagi hauna aikoigi Bir Tegendajit hojiki Martyr Day haina khanglaiba numit 13 August sida as AAMSU gi souvenir do 1991 the Martyrs Day centenary celebrations the 13 August 1991 asigi chefong dasu akoigi associate language ki demand che thamjakabani ado asita natana 2007 da hojik maifagi leader obiremba aduga advisor oiba yamba herajit matamadugi AAMSU gi president pampaijarami aduga general secretary gi in charge oina yamba maisnam bhagatna pampairami adu advisor singi marta advisor okram professor okram ojachuramani advisor obirami adugi matamdana adugi chahidura imalon kanba chahi hainasu lauthokhrabani adudagi hauna hojik hairogadi chahi 93 mari phajale AAMSU na associate official language ki hongjang chansalai base asida ihau yamna kanna warakhibasina 1920 saidagi hajarakani kaigino adi ahanbada APSC Assam Public Service Commission gi exam da 2019 gi asigi advertisement da language qualifying subject ama haplay asigi language qualifying subject asida Boro Bengali Assamese asi language ahum jiawri aru Barak Valley dana Bengali se harakpa sida akoi 1956 tagi hauna LP school lagi tamlaga ngasi pawo PhD tamba yarba akoigi language se asi yauk tabasi nungai taba phongdokpaga loinana akoigi mitai medium Manipuri medium na tawniba isi naw singi future se kari oidino haina asigi matang na kanna honajari asigi matang asida aduga adu matamduda corona na yamna wana lainakiba mi yum phawra changhaning da matamda akoigi adu matamgi president na agi maru pawam nilkanta jaribongi mana president pampai adu matamda ai vice president pampai jari adu matamduda akoigi advisor oibiriba oja Phangdomani babu aduga advisor yamba maisnam bhagat aduga akoigi hujiki Manipuri People Fund gi secretary general oibiriba yamba ingangam bagal loinana ate organization myama Assam gi Indigenous organization myam punamak pullaga ahingi pung ahum phawba ngaiminaraga education minister unanabai kanna honajaki adu matamaduda aduduga numituda akoina ngairuraga mana halakpada thengmaduna ngasidi nungairoi aduna numitugi tare ko ahingi pung ahum nina numitugi nunghindugi pung ahum da unarase mana ko aduga changroga akoina waije smai thame sir akoida huji APSC da language barrier thame language qualifying thame Barak Valley da di
अखोई बेंगोली सु तम केनो तौदे मणिपुरी मीडियम दा तंबम मैम लेदी अदुगा assamese language su ada su keno chana de aduna manipuri medium da tamli base asi language base kari ki thambi no aduga state bank gi adudagi di post office ki job ta language local language preference pizza ko sida akoi mitei isi naw sing se kamai tawdin haibo matam da mana asidi language barrier lebam thokte na khudak ta mana chief secretary da phone tawduna APSC da lariba pot asidi hujikmak lakthu asi kai tawba yaba haina mana phone tawgi aduga adudagi athu matamda APSC gi dudi khudak gi oiba lakthoktuna adu da su matamda gi su hawrakhibani haitare but AAMSU asina di akoigi loan se amusung akoigi isinaw sing sigi wajare iba sing se panthungpham oiba yaroi haiduna akoina associate official language asi substantial proportionate population da review haiduna akoi demand thamsaki asi akoigi AAMSU gi page ta memorandum da openly wena leikhaba ngaktani aduna adurgi honarakpaduna akoigi ngasi handak hairogadi sahi kunthahumdoi haiba tare ko kunthahumdoi matungda and recently akoigi AAMSU gi 46 annual 46 suba foundation day asida akoina Assam da leiriba Manipuri organization mitei organization myam je punama kaloina na adugi indigenous Assam gi atopa tai hum leiriba moran leiriba deuri sonwal kasari karbi dimasa adugidi Northeast Indigenous People Forum aduga loina Indigenous Forum atei leiriba organization myam je punna akoi punna foundation day sida tawas pangthoga aduda CM se akoi honorable CM se program sida chief guest obida ba haina haijari adu asi haibase matam aduda handaki asi issue siga loina na yamna kanna maje yamna sangdaba matamna ai isama Tinsukia da chatlaga mahaku unajari unataba loina na akoi memorandum dugi maramda loan sigi maramda dei akoi demand singduga madam aduda ai minute 10 mu pai sanajari aduda honorable CM na mahak soidana akoi program se yauni haina thajaba pirei loina mana akoi souvenir gi akoi well wish message su thabirei akoi program se keno tawkri pangthokpa matam du su aduda tiliba organization myamna akoi 2019-20 dagi chenmi na kiba loan gi problem do makhoina su adu hawdore matam du chenmi na ki akoi ga loina na adu khajitang orebasu keno tawri kanaba phangi but amuka hena atei mathau ta agusu akoi punna khongjang se changmi nani haisu akoi thajabai akoi matam yam haraujki haidi akoi tana mayamna akoi su yellow mini asangu yellow mini hena tawthuk jabase mone su khangbi base ko asi yam haraujaba pongdok saki aduga akoi program dudal function program ado lotion loikhra matungda akoi haidi CM sir na lakidab akoi nungai tabadi lejai ko aduba akoi thaba amagi Shillong da chacharu matamda lambin dalai ngai da CM office taki khoda phone lae samana AAMSU gi jinau mayambu CM sir na unachi haina tang 33 da kaurei ado pung 13 tabada noi yogiro haina haire aduna koisu akoi pangiba demand sida memorandum puraga sarga unaba chaluba numin asidana ai isamak yaujare aduga akoi general secretary inau samum sopon yaujare aduga Lakipur district ki inau amutum thoiba aduga yamba ingangamba ji secretary general phampai riba Manipuri people front ki aduga matam amada akoi ge AAMSU Haflong district ki founder wimba yamba akoi mari changduna honorable CM sarga pung ghayamu akoi wari phajana sanajare akoi da mana akoi ma program do attend oiba ngam khidabado nungai jade masu mayam waro biganu tungda any program AAMSU na any program to mata ma hona soina khanghan biro ma soina attend oijagani haiba thajaba pure aduna koina akoi gi demand singna thong matamda akoina memorandum pisam matamda akoina honorable CM da hajari sa akoi gi language demand asidi yamna kuirabni sa akoi associate official language akoi gi mitei na yamna taba phamda akoi gi official associate official language pibiro haiba jam kuirabni sa CM tang kara kupna yahanini sa dai mana hoi asidi ai soidana athu matam tawne na haire ma unara matungda mandugi next day tang 13 February da magi office tagi phone lae magi PA na mana do hangpum tan akoina Manipuri language
हाइबसे मनपुरी लैंग्वेज डिमांड तौखिबा मतम कनो हाइबा पॉपुलेशन बेसिस से नोगी डिस्ट्रिक्ट सिंगदुगा पॉपुलेशन सिंगदुगा अमतंग एप्रोक्स अमा हाइबिरो सा सीएम साना हुजी कइनोम इरी अदुगी अथु मतम पिबिरो आइन हाइरे अदुना अकोइना होय अकोइ डिमांड दुना सब्सटेंशियल प्रोपोर्शनेट पॉपुलेशन बेसिस दा ओइबने मान अदु हारपदुगा याम हराउबा सिदी पॉजिटिव रिजल्ट अमा ओइदुरे हाइना अकोइना अथु मतमदा अकोइगी पॉपुलेशन चे डिस्ट्रिक्ट वाइज हाइना इथोगा एप्रोक्स हाइदी एक्युरेट मक्ति इबंगम किदे एप्रोक्स इरगा मखोइदा पीख्रे अदुगा हौखिबा फेब्रुवारी की तांग उलहुमदोइदा धा कैबिनेट दा अकोइगी सीएम सारना पास तौबिरकपसे अकोइगी डिस्ट्रिक्ट मरीदा हाइलाकांदी अमसुंग करीमगंज अदुरगिदी कासार डिस्ट्रिक्ट और होजाई डिस्ट्रिक्ट दा कोई मणिपुरी मितई लोन असिबु एसोसिएट ऑफिशियल लैंग्वेज हाइना फोंदोचबदि आमसुगी तांजरकपा चाही कुंथ्राहुमदोई चंगना वाना तांजरकपा एसोसिएट ऑफिशियल लैंग्वेज फंगलपसे असी अकोइ याम थिना हराउजबा फोंदोंनिंगी अदुगा ngasiगी asi akoina phangleiba demand asidi amsu katagi nate loinariba akoigi maifa adurigi atei organization maya pabi lairiba tei CSO lairiba adurigi atei event club isinau mayam laiba yam punamaki manipuri haiba nai sigi punamki organization mayam asigi apikba macha ama play card painata dharna yauruiba isinau singisu awaba maman dugi mahini haina haijenengi ini community mana sarkar dagi apamba dimana ma tawu matam da masi kai makhoi si unana bagi hona bada masi awaba myam malairi bana aidi akona memorandum kaya pisalaga so akoi demand puna loni people te chumi adana makhoi si unaba asidagi unabagi masing amadi unabagi mawong asidagi akoina apamba si ayamana phangnai ado when demand se sarkar da tan gada demand se khungjang changsin bagi mawong se masi karam mu da changsil lagadi masi oi bajai experience ki matong ina huji oi re naruba di chief minister khangde mari leina ba akogi official sing phana bo hana bada ba gi basing do ado makoi se phangnadragadi ekoni siga PG mai tha dana rally chatana ade khungang da meeting phamdana tauna su oi ja ponte ba akoi di akogi sumna memory ne bisan bo da akogi dustbin na bo talang je pa file mai amal lunjan na thamine adan masigi matan da kitang habi wa mayam public na subhap ta na ba ai ko si dum ni phamaga law khong toraga ngang hung chatlaga asmaina si oirakpagi mawong ama u bagi public na urei si masigi matan kitang phondok thakachari yambagi wahang asi hoi hojiki matamda akoina demand ama hek pame haidina yumda phamna neiraga pami manga matara ma punna nainaba khaktana di akogi any demand do mai papa phanglo ina haijaningi but adu oigasu akoi khungang dagi hauna hawraklaga akogi cabinet phawba mantri mandol siga loina phamina dragadi akogi hona mando kasum leite ina haijaningi hoji amsu mitai keno haigasidi asigidi site am thangwacheba Assam da leiba khwaidagi charba student organize asu sina Assam pumba mai hona hai khiba law khiba Citizenship Amendment Bill की फावबदा हुजी फावब सॉल्यूशन पुरक ngamdri adu duna akoina khulakta lawraga aru akoi masen khak discussion tawnaraga adu khakta dana solution purakani haibajidi ai thajaba leijade but asi sinasu akoigi haidi mairi dagi mai hawrpa haibado ko adumba gi role yam chawamdi lei asi haijaningi adu akoina phanglakiba matam asida yamna awaba nangjare kaigi haidi metai akoigi di center da mi ambu leitamnina ko akoi minister unabati yam wana thokiaba akoi CM unabase akoina honajaba tha ani hum changna honajari asida akoina upai leitaduna atopa organization chamnadragadi masi unaba yaroi haiduna appointment yaudabida makoina aiga yamna luna loenjaba yamba Moran Eastern Union pasin oibiramba hojikna Assam Youth Commission gi vice chairman oiba yambana yam kanna mateng pangki makhogi tawimal aduta natana akhogi Northeast Indigenous People Forum gi chairman Anup Chetia adugi atei leiba organization dimasa karbi leiba mayam sina yam kanna hola bi rakhira haide adu matam 2019-20 gi matang sidagi makhoiduna moigi tawimal moiga punna lawrubadda mayam sina akhogi
cabinet minister education minister CM na tabi kim ne ha betare aduda loina na adu matam khudak ta akoi gi loan APSC gi language qualifying subject che kai exam tam da ta de akoi mitei masagi atai language qualifying di phagre ba ko Putra Valley da ta gi ba sing Assamese khangjare pare but Barak Valley da lei ba sinau sing ji kamaina exam do atai magi main da phagera natraga viva da ngam ga interview da ngam gera language qualifying do oidaba ta de kam bagi fibam lengani ai akoi ji hangjaningi madu 2020 da yamna wan ahing corona gi warba matam du da challaga wajaru badugi mahini ai haijaningi aduda letadana mayamna mai phana kung chalaga mayam gi awareness pangthoiba adrigi matam duda aigi inaw ka ba man bikam jinna halakani district karimgan district chatana akogi mai dai lon chibu kandaba yade associate official language o handaba yade haiduna kanna hona dakiba ai sama matam da bp oina bp ojrami aduda aina khojagi pham khulak ta imai ben mayam angang cha single oina na club pullaga akogi play kal akogi mitei lon chibu kanbiu ai schedule da yarba lon chibu asmaina keno tau thausa thambi base nuai de phono ki baching campaign de gi horona aroi bada akoina AAMSU gi function de se Guwahati da pangthoguba Guwahati da leiriba each and every village khungang merai pabi mayam akoi da full support to birakpa punama Guwahati taiba imai ben adugi oja mayam na koi da support to ta am da yade akoina mayam sina haujai AAMSU nuksi biduna koi support to tuna pangthopa ngam kibasina ai asoba Thoudang ni hajarami kaigumba Guwahati gi akogi imai ben si Guwahati gi ojam yam haitare ko mayam sina imai ben maya paibi mayam basi leiba pathogu sida leiba agi nunmati da leiba sadgaw da leiba ko imai ben mayam sina adigi leiba mayam sina ojasing mayam leiba kaigumba moina support om da ta adi ngasi akoina phangliba official associate language haibaje phanglama ta ga ju atai sahi mari manga tang khidrai na khanje aduna hojik phangleiba se punamakki contribution ni yawi ba haibse ai si thamjini akoi sorokta akoi dharna taurani tauraga law khong tawba ipiji mai tha ba khangde ame ni mong de tauraga masi tawbolo raga koina memorandum se pisan doine ba asa khuti asiga koina na asiga gine ba koi moina tabi duisi mani sumna koina dum mifam phamaga dum mifam masing jamba duna di oibu ja phonde ba natra yam nungai jare akoi AAMSU gi sinau sing hanadana ngasi gi Assam da meti lona associate official language orakpagi samlappa role khara apiba jam nungai jare ateti organization myam manasu chathakiba khungjang kaya nangasi oirei bani ekoi punna amana henna tawi amana henna wana tawi amana khara wali haibana singbache thadok minaraga commission ama toibagi wakhan tamina bagi khungjang lomda sangsin minasi haijaraga AAMSU su tungda su henna समाज की म्याम की समाज की हेन हेन अफब थबक कया तौबीरु हाइदना आई विश तौजरी।